쪼짜 쪼라 나오잖아. 아시. 쪼짜 졸라. Hello guys, welcome back to my channel. Maya ay mulak chere ngasi ju pok thong baga wai sinju ga chajra ke ko da maju leire aduga ngasi di thak na je ma'am chocha chola hai dau jara ke asi ai ne sil lage chocha chola ne chocha chola sinju je tot thi ye ma'am ngari banam khunu sidi ma'am adu chaba hawse Mahije khangdagi oina kol ok thoba je ngasi de aina thongba natte imanabi laamme ma ok chaningi haye aduna mana thongambane adi thonga char chakre mahije ju kho hauje 그니까 간식이다. ꯕꯣꯠꯀꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯩꯇꯦꯀꯣ ꯑꯩꯒꯤ ꯃꯣꯠꯇꯣ ꯍꯥꯏꯖꯔꯛꯀꯦ ꯕꯣꯠꯁꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯕ ꯕꯣꯠꯁꯤꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯊꯥꯗꯕꯤꯔꯒ ꯀꯔꯝꯕ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯔꯀꯥꯔ ꯁꯦꯝꯕꯤꯔꯛꯀꯗꯕ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯤꯗꯣ ꯑꯣꯏꯅ ꯈꯜꯂꯒ ꯊꯥꯗꯕꯤꯅꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯃꯁꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯄꯥꯝꯗꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯏꯑꯕ ꯑꯦꯅꯤ ꯇꯥꯏꯝꯗ ꯍꯦꯛꯇ ꯑꯄꯥꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯕꯣꯠꯁꯤꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯁꯨꯞꯅꯇꯪꯒꯤ ꯑꯃꯨꯛꯇꯪ ꯊꯥꯗꯈꯤꯗꯣꯏꯕꯗꯨꯅ ꯃꯌꯥꯝꯅ ꯆꯍꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯀꯥꯈ꯭ꯔꯀꯥꯟꯗꯀꯣ ꯃꯤꯁꯦ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯥꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝꯅ ꯃꯥꯁꯦ ꯄꯥꯝꯗ꯭ꯔꯦ ꯀꯩꯝꯇ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯕꯨ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯕꯣꯠꯇꯣ ꯑꯃꯨꯛ ꯍꯟꯇꯣꯛꯄ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯕꯣꯠ ꯊꯥꯗꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯛ ꯈꯟꯊꯕꯤꯔꯒ ꯀꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯁꯦꯝꯕꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯗꯣ ꯑꯗꯨ ꯈꯜꯂꯒ ꯊꯥꯗꯃꯤꯟꯅꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯦ ꯕꯣꯠ ꯀꯥꯈ꯭ꯔꯒ ꯀꯔꯤꯁꯨ ꯇꯧꯕꯤꯔꯛꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯁꯦꯝꯕꯤꯔꯛꯇꯦꯗꯅ ꯃꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯂꯣꯏꯔꯦ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯄ꯭ꯔꯖꯥ ꯈꯛꯇꯅꯦ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯃꯣꯏꯗꯤ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯊꯣꯝꯃ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯣꯏꯗ ꯋꯥꯔꯤꯁꯦ ꯄ꯭ꯔꯖꯥ ꯈꯛꯇꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯕꯣꯠꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯁꯛꯇ ꯊꯥꯗꯃꯤꯟꯅꯁꯦ ꯃꯌꯥꯝ ꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯐꯖꯅ ꯁꯦꯝꯅꯤꯡꯉꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯆꯥꯎ ꯍꯥꯏꯔꯛꯄꯗꯣ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯩ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯈꯟꯕꯗꯤ ꯅꯠꯇꯦꯕ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯏꯃꯥꯟꯅꯕꯤꯅ ꯑꯣꯛꯁꯦ ꯊꯣꯡꯉ ꯊꯝꯕꯤꯔꯝꯃꯦꯕ ꯃꯥ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯅꯦꯕ ꯆꯥꯛ ꯈꯤꯇꯪ ꯂꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯕꯣꯠꯇ ꯄꯩꯁꯥ ꯂꯧꯕꯗꯣ ꯂꯧꯕꯤꯒꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯇꯤꯡꯉꯤꯅꯤꯅ ꯀꯩꯗꯧꯕꯒꯤ ꯄꯩꯁा ꯇꯥꯜꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯃꯣꯏꯁꯨ ꯕꯣꯠ ꯀꯥꯈ꯭ꯔ ꯃꯇꯨꯡꯗꯀꯣ ꯃꯣꯏꯅ ꯌꯦꯟꯈꯤꯕ ꯄꯩꯁꯥꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯀꯩꯒꯨꯝꯕ ꯇꯧꯔꯁꯨ ꯃꯣꯏꯅ ꯄꯩꯁꯥ ꯂꯧꯔꯤꯁꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯍꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯗꯕ ꯃꯇꯝꯗꯀꯣ ꯐꯖꯅ ꯕꯣꯠ ꯊꯥꯗꯕ ꯃꯇꯝꯗ ꯈꯜꯂꯒ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯨꯒꯨꯝꯕ ꯈꯜꯂꯒ ꯑꯐꯕ ꯃꯤ ꯈꯜꯂ ꯊꯥꯗꯃꯤꯟꯅꯁꯦ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯕꯣꯠꯁꯦ ꯀꯥꯈ꯭ꯔꯒ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯄ꯭ꯔꯖꯥ ꯂꯩꯕꯒꯤ ꯃꯣꯏꯕꯨ ꯕꯣꯠ ꯀꯥꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯈꯪꯗꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯕꯣꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯍꯩꯔꯒ ꯍꯥꯏꯖꯕ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯂꯩꯕꯗꯣ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯝ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯗꯨꯉꯥꯏ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯕꯣꯠ ꯀꯥꯈ꯭ꯔꯒ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯂꯣꯏ ꯎꯕꯤꯔꯤꯕ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯃꯤ ꯑꯃ ꯑꯅꯤꯒꯨꯝꯕꯗꯤ ꯑꯆꯨꯝꯕ ꯌꯥꯎꯔꯝꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯕꯣꯠꯁꯤꯗꯗꯤ ꯃꯌꯥꯝ ꯑꯆꯨꯝꯕ ꯃꯤ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯈꯜꯂꯒ ꯊꯥꯗꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯦꯝꯕꯤꯒꯗꯕ ꯃꯤꯗꯣ ꯈꯜꯂꯒ ꯊꯥꯗꯃꯤꯟꯅꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ